ꯋꯥꯏꯔꯝ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯤ ꯁꯤꯐꯣꯡꯁꯤꯡ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯄꯅꯝ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯔꯒ ꯃꯅꯤꯄꯨꯔ ꯑꯊꯨꯕ ꯃꯇꯝꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯀꯤ ꯊꯥꯖꯕꯅꯤ ꯃꯤꯅꯤꯁꯇꯔ ꯔꯥꯝ ꯃꯦꯘꯋꯥꯜ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯗ ꯁꯦꯟꯇꯔꯅ ꯂꯨꯝꯅ ꯂꯧꯗꯕ ꯂꯩꯇꯦ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯅ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯅ ꯂꯧꯏ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯀꯤ ꯊꯥꯖꯕꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯂꯣ ꯑꯦꯟ ꯖꯁꯇꯤꯁ ꯃꯤꯅꯤꯁꯇꯔ ꯑꯔꯖꯨꯟ ꯔꯥꯝ ꯃꯦꯘꯋꯥꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯁꯤꯌꯔ ꯂꯧꯗꯨꯅ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯗꯤꯜꯂꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯍꯥꯏ ꯂꯦꯚꯦꯜ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯗꯥꯏꯔꯦꯛꯇꯤꯚ ꯀꯌꯥ ꯑꯃ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃꯗ ꯌꯨꯅꯤꯌꯟ ꯂꯣ ꯑꯦꯟ ꯖꯁꯇꯤꯁ ꯃꯤꯅꯤꯁꯇꯔ ꯑꯔꯖꯨꯟ ꯔꯥꯝ ꯃꯦꯘꯋꯥꯜꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯔꯖꯨꯟ ꯔꯥꯝ ꯃꯦꯘꯋꯥꯜꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯁꯤ ꯁꯦꯟꯇꯔꯅ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯕꯗ ꯅꯠꯇꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯌꯥꯝꯅ ꯀꯨꯞꯅ ꯃꯣꯅꯤꯇꯔ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯥꯖ꯭ꯌ ꯁꯚꯥ ꯑꯃꯗꯤ ꯂꯣꯛ ꯁꯚꯥ ꯑꯅꯤꯃꯛꯇ ꯀꯌꯥꯔꯛ ꯍꯟꯅ ꯈꯟꯅꯕ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯀꯟꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯇꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯌꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯀꯣꯛꯍꯟꯅꯅꯕ ꯑꯀꯟꯕ ꯋꯥꯐꯝꯁꯤꯡ ꯉꯔꯥꯡ ꯊꯝꯈ꯭ꯔꯕꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯀꯤ ꯊꯥꯖꯕꯅꯤ ꯍꯥꯏꯅꯁꯨ ꯑꯔꯖꯨꯟ ꯔꯥꯝ ꯃꯦꯘꯋꯥꯜꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯄꯟꯕ ꯌꯥꯏ ꯉꯔꯥꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯁꯤꯌꯔ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝ ꯑꯗꯨꯗ ꯊꯥ ꯑꯁꯤꯒꯤ 6ꯇꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯌꯥꯎꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛ ꯑꯊꯤꯡꯕ ꯑꯄꯟꯕ ꯂꯩꯇꯅ ꯆꯠꯅꯍꯟꯅꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯂꯝꯕꯤꯗ ꯑꯊꯤꯡꯕ ꯄꯤꯔꯛꯄꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯃꯤꯌꯥꯝꯗꯒꯤ ꯅꯝꯍꯥꯗꯨꯅ ꯁꯦꯜ ꯈꯥꯏꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯆꯠꯂꯤꯕ ꯇ꯭ꯔꯛ ꯑꯃꯗꯤ ꯒꯥꯔꯤꯁꯤꯡꯗꯒꯤ ꯏꯂꯤꯒꯦꯜ ꯑꯣꯏꯅ ꯇꯦꯛꯁ ꯂꯧꯕ ꯊꯤꯡꯅꯕ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯑꯃꯗꯤ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯄꯔꯤꯡꯗ ꯍꯥꯡꯂꯤꯕ ꯑꯦꯟꯇ꯭ꯔꯤ ꯄꯣꯏꯟꯠꯁꯤꯡꯗ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯌꯦꯡꯁꯤꯟꯅꯅꯕ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯑꯀꯟꯕ ꯄꯥꯎꯇꯥꯛ ꯄꯤꯈꯤꯕꯅꯤ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯏꯊꯅꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯛꯂꯛꯇꯨꯅ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 250ꯒꯤ ꯃꯊꯛꯇ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 60,000 ꯍꯦꯟꯕꯅ ꯃꯌꯨꯝ ꯃꯩꯀꯩ ꯂꯩꯇꯅ ꯉꯁꯤ ꯐꯥꯎꯕ ꯂꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯛ ꯑꯁꯤꯗ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ 7ꯗ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯈꯤꯕꯗꯒꯤ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯁꯨ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯅ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯖꯅꯋꯥꯔꯤ 13ꯗ ꯃꯅꯤꯄꯨꯔ ꯄꯔꯁꯣꯅꯦꯜ ꯔꯨꯜ ꯊꯝꯂꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯉꯥꯛꯅꯕ ꯊꯣꯛꯂꯛꯈꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯐꯥꯕ ꯌꯥꯔꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯉꯥꯛꯅꯕ ꯁꯦꯟꯇꯔꯅ ꯊꯥꯔꯛꯈꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯆꯞ ꯆꯥꯕ ꯃꯊꯧ ꯇꯧꯔꯛꯇꯕ ꯑꯃꯗꯤ ꯃꯇꯝꯗꯨꯗ ꯄꯥꯜꯂꯝꯕ ꯂꯩꯉꯥꯛꯅ ꯅꯝꯗꯨꯅ ꯈꯨꯜ ꯉꯥꯛꯄ ꯊꯣꯛꯍꯜꯂꯛꯄꯅꯤ ꯏꯔꯥꯡꯒꯤ ꯐꯤꯕꯝꯅ ꯅꯝꯗꯨꯅ ꯈꯨꯠꯂꯥꯏ ꯄꯩꯍꯜꯂꯛꯈꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡꯕꯨ ꯐꯥꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯐꯥꯅꯕ ꯍꯣꯠꯅꯔꯛꯄ ꯇꯥꯔꯕꯗꯤ ꯃꯃꯥꯁꯤꯡꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯁꯤꯡꯖꯃꯩ ꯇꯨ ꯂꯤꯂꯣꯡ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯟꯇꯤꯕꯂꯥ ꯈꯥꯏꯗꯦꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯏꯝꯐꯥꯜꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯁꯟꯇꯤꯕꯂꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯥꯖꯤꯜꯂꯛꯇꯨꯅ ꯊꯝꯂꯕ ꯐꯥꯎꯕ ꯏꯔꯥꯡ ꯂꯥꯛꯁꯤꯟꯕ ꯉꯝꯈꯤꯗꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯉꯥꯛꯄ ꯉꯝꯗꯕꯗꯒꯤ ꯈꯨꯜ ꯉꯥꯛꯄ ꯊꯣꯛꯂꯛꯈꯤꯕꯅꯤ ꯈꯠꯅꯕ ꯈꯥꯝꯅꯕ ꯊꯣꯛꯂꯛꯈꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯀꯥꯡꯂꯨꯞ ꯑꯃꯗ ꯇꯣꯡꯁꯤꯜꯂꯒ ꯏꯔꯥꯡ ꯃꯔꯤꯜ ꯆꯠꯍꯟꯈꯤꯕꯅꯤ ꯃꯥꯡꯅꯥꯏ ꯒꯣꯚꯔꯅꯔꯒꯤ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯝꯄꯥꯛꯀꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯈꯨꯠꯂꯥꯏ ꯂꯣꯏꯄꯣꯠ ꯀꯥꯕꯒꯨꯝꯅ ꯊꯤꯟꯒꯠꯄ ꯍꯧꯔꯛꯄꯒ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯁꯤ ꯒꯣꯚꯔꯅꯔꯒꯤ ꯑꯣꯔꯗꯔ ꯑꯁꯤ ꯇꯝꯄꯥꯛꯇ ꯈꯛꯇ ꯆꯠꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯁꯤꯡ ꯑꯃꯗꯤ ꯇꯝꯄꯥꯛꯇ ꯆꯞ ꯆꯥꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯆꯠꯅꯍꯟꯕꯤꯌꯨ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯇꯅ ꯈꯨꯜ ꯉꯥꯛꯄ ꯑꯃꯠꯇ ꯐꯥꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯈꯨꯜ ꯉꯥꯛꯄ ꯐꯥꯕ ꯇꯥꯔꯕꯗꯤ ꯃꯃꯥꯁꯤꯡ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯆꯞ ꯆꯥꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗꯅ ꯂꯨꯆꯤꯡꯕ ꯁꯥꯕꯁꯤꯡꯅ ꯐꯝ ꯃꯨꯟꯅꯔꯤꯉꯩ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯤ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯤ ꯄꯥꯎꯖꯦꯜ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯃꯣꯏꯅ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯃꯔꯥ ꯇꯞꯅ ꯏꯪꯅ ꯄꯥꯟꯕ ꯈꯨꯟꯅꯥꯏ ꯑꯗꯨꯇꯕꯨ ꯄꯥꯝꯅꯩ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯂꯤꯡꯕ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯒ ꯂꯣꯏꯅꯅ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯐꯖꯕ ꯍꯥꯏꯕꯁꯤꯅ ꯄꯨꯝꯅꯃꯛꯇꯒꯤ ꯃꯔꯨꯑꯣꯏꯕ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛꯀꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯂꯩꯉꯥꯛꯂꯣꯟ ꯑꯃꯗꯤ ꯊꯛꯁꯤ ꯈꯛꯁꯤ ꯍꯥꯏꯕꯁꯤꯅ ꯈꯨꯟꯅꯥꯏ ꯑꯃ ꯂꯤꯡꯕꯗ ꯆꯪꯕ ꯐꯖꯔꯕ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯗꯨꯅꯕꯨ ꯐꯠꯇ꯭ꯔꯕꯗꯤ ꯑꯔꯦꯝꯕꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯟꯅꯥꯏꯒꯤ ꯈꯟꯕꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯃꯔꯅꯥꯏꯒꯤ ꯑꯣꯏꯕ ꯁꯦꯟꯗꯥꯟ ꯂꯝꯕꯤꯒꯤ ꯄꯣꯔꯝ ꯀꯌꯥꯕꯨ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯈꯪꯕ ꯉꯝꯃꯤ ꯃꯔꯅꯥꯏ ꯑꯣꯏꯕ ꯁꯦꯟꯗꯣꯡ ꯀꯌꯥ ꯀꯥ ꯍꯦꯟꯅ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯂꯩꯕꯥꯛꯀꯤ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏꯒꯤ ꯃꯥꯡꯒꯗꯕ ꯀꯌꯥꯕꯨ
खंथब तौदना फत लौसिंग क्या सिजनबदगी अमसुम मपा लेबाक सेल थदोप हलकपा मदी इंडस्ट्रियल पॉलिसी फेल ओरप कयादगी लेबा सेल तुंगी फिबम फलक्तबने हाबिसी लॉ एंड ऑर्डर की फिबम दा अकायबा मसु ओहेनबगी मसांगनी मियामना थगलकप म्यूटसिंग लोइदना मियाम अमदि लेंगा की थौमिसिंगी एम्प्लॉयीसिंगी मरक्ता वखल पिक्शनबा अदुबु मरनायगी ओइनदी वखल साथोकपा म्यूय कया मरु यावबना लेंगा लोनगी वहन थोक्सु मिराखि अदुना लेबाकी लॉ एंड ऑर्डर की फिवम दा अकायबा पीबा होरक कयाबु थिंगम ngam मधि ngamlaktabu yabi wapam kaya marum lai miyamna thagatkiba miyoising adunasu miyamgi wakatpu tabiba wakatpa amadi miyamgi miyutsingi thauda param kayabu lawi buwatpa sina nakalanimakta lainariba mari edu phaba walakpadigi lewasida law and order gi phiwam phasilaktabani amaromda lenga ki loisang singda lairibi employee singi marakta si employee masel gi marakta lainariba mari falaktaba thaksi khaksi wanarakpa kaya marum laibana lenga lonbu tunginarakpa galoinana लेबाकी लॉ एंड ऑर्डर की फिवम दा अकायबा पिरकपसिंगबु लाक्सिनबा ngamlaktabigi tanja adu yamna nakna leirabra haibigi singnadaba ngamdi tasengnama aikoi masel nungsinadana lisangsina leikrabadi mamai thangda aikoi gi fajaraba democracy gi saktamasi mangkhibi yabigi akiba leifam thui loinana kanaguma matana lengak lon gi mapi mapa oirakpa ngamlaktabigi oithokpa lei malem ge tai lebak singna science and technology gi lamjelda khamthengna khumang saksin khrabasu aikoi gi khunai sigi miyamna hojikta khunda leita abatu tungan tungan ba aningbi wakhalonda sakatnarakpa kanglup masil makoiba तानरक्प नुंगसिनदब मता उत्पसी तुंग कोइना अखोय पुनमक लेबक थीबने हाबसी अमुक नैनरुद्रबसु पुनमकना खंगनरब वाफमने अखोय मसल नुंगसिनदब मता उत्पा उंखनब क्या थादोलगा नुंगसी चानन लेमिनरब मतमदर लेबाकी सकट खोंगथांगी थरम क्यादा मतेंग साउन ओइगनि हाबसिनि हाउजु स्टेट असिद मियामना सही मंगागी हक सिनदुन लुसिंगबनि हाइना थागतखिबा लुसिंगबा साबसिंग सिना मखोयगी मसियलगी मरक्ता पुक्सियल खोजल तिनरक्तबा खुनाई असिगी हाइब वखलुन अदु मसेत अमा फाव यावदना फामथोल मुनबा मदि अमनामाबु लाक्थुनबगी लनफम नंगसिद इरामदम सिमापी मपा लेतबा कांखोंग साइब लमदम अमा हाइबदु होरि मसागी मपुंग फाना मेजॉरिटी लेजरीबा बीजेपी लेंगा किलुसिंगबा एन बेरेना पामद सेंटर की एनडीए लेंगा किलुसिंगबा सिंगना नमदुना फम लाक्थोनख्रे बीजेपी के एमएलए सिंगी मरक्ता सुखाइबुंग खाइबुंग नाकपाक तानरक्तुना लुसिंगबु मुनबगी लानफमद लुसिंगबा खनबा ngamdana lagi masigi khudong sawa lawduna haus state asida president rule thamjinduna center state asigi miyambu nungsiba saduna makhoigi apamba mekeida punana bonari haukiba tha kungani thoi romasida koki narcotic risingna tongwan balenga ama natraga union territory gi demand tawduna hingsa gi thabak satharakpadigi sing yauna tampaki tongwan district sing da leijaramba yellow phurup sing asaubu singnaba ma piduna lakli लेबाके असुकलुरब तनफमसिदा प्रेसिडेंट रूल थमजिंदुना मियामगी शक्ति एदु मुनखिबा हाइबसि पुनमंगना अपाम्ब हाइबदु ओइद्रि ngasiदी अदुम हौख्रगनी अदुबु हयेंगना करी ओइरकनी हाइब वखलदा तुम साबा खंगदना मसा मसु अमदि खुनाई सिगी वखलदा ममा ओइबिसिंग खुदांग पिफम कांगदना पेनदब खुलाव क्या लाउरी इमा सिंगी खुलाव सि कनाना ताबिगनी हाइबसि एकोगी मांगदा तारिबा असौबु वहंगामनि इमा सिंगी वकत ताबीनब लेत्रबा मतम सिदा तुंगी मिरोल सिगी खलगा एकोय पुनमक मिकअप थोको मतम ओइरे हेबा पाउजल पाउसिगी एडिटोरियल मैम द लुसिलक पुनि स्पेशल कंटेंट मोइना मैम न मखाताना थमजरे दुगा तेंदना सुमना मैम न थमजरमगे हौजिको इनदि मैम पाउस मतांग से लुसिनजरगे मसु मैम पुना नौबा अपडेट ngamina सेना चैनल सिगी मकेदिगी मैंगी मफम द मखाताना थमजरी मखाताबा नौबा अपडेट मैम पुना ngamina से